ꯑꯃꯝꯕ ꯑꯍꯤꯡꯒꯤ ꯊꯦꯡꯂꯕ ꯇꯥꯡꯂꯧꯒꯤ ꯃꯇꯝꯅꯤ. ꯏꯃꯨꯛ ꯉꯥꯡꯂꯕ ꯃꯃꯤꯠ ꯑꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯌꯦꯡꯂꯤ. ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯊꯤꯟꯕꯒꯨꯝꯅ ꯆꯥꯛꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯈꯨꯗꯨꯝ ꯁꯨꯗꯨꯅ ꯈꯪꯂꯝꯃꯤ. ꯇꯥꯔꯛꯂꯤ ꯃꯄꯤ ꯑꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ. ꯀꯔꯤꯒꯤ ꯇꯥꯔꯛꯂꯤꯕ, ꯀꯔꯤꯒꯤ ꯅꯤꯡꯉꯝꯗ꯭ꯔꯤꯕ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ. ꯃꯃꯤꯠ ꯑꯗꯨ ꯏꯃꯨꯛ ꯉꯥꯡꯕ ꯃꯈꯩ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯂꯒ, ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕ, ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ, ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯌꯥꯗ ꯊꯥꯖꯅ ꯂꯣꯏꯅꯈꯤꯕ. ꯇꯟꯖꯥ ꯑꯗꯨꯗ ꯃꯇꯥꯎ ꯁꯅꯥ ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯊꯥꯔꯒ, ꯏꯇꯥꯎ, ꯄꯥꯔꯤ, ꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ. ꯍꯣꯏ, ꯀꯝꯗꯧꯅꯗꯤ ꯈꯜꯂꯣꯏ. ꯑꯗꯨꯕꯨ ꯏꯇꯥꯎ, ꯑꯩꯗꯤ ꯃꯁꯤ ꯅꯠꯇꯅ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ. ꯊꯧꯅꯥ ꯂꯩꯕ ꯇꯝꯃꯨ ꯀꯩꯗꯧꯔꯒꯦ, ꯅꯨꯄꯥꯅꯕꯨ. ꯄꯥꯔꯤꯅ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯑꯗꯨ ꯊꯤꯡꯖꯤꯜꯂꯒ, ꯏꯇꯥꯎ, ꯑꯩꯅ ꯁꯤꯜꯂꯨ ꯍꯥꯏꯕ ꯊꯧꯔꯥꯡ ꯑꯗꯨ ꯅꯍꯥꯛ ꯁꯤꯟꯕ ꯂꯣꯏꯔꯝꯂꯕ꯭ꯔꯥ? ꯂꯣꯏꯔꯝꯂꯦ ꯏꯇꯥꯎ. ꯍꯌꯦꯡ ꯁꯣꯏꯗꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯀꯅꯤ, ꯀꯩꯁꯨ ꯋꯥꯔꯨꯒꯅꯨ. ꯑꯗꯨ ꯏꯇꯥꯎ, ꯃꯇꯧ ꯀꯔꯝꯅ ꯅꯨꯄꯤ ꯑꯗꯨꯒ ꯊꯦꯡꯅꯗꯨꯅ ꯋꯥꯐꯝ ꯄꯨꯝꯕ ꯈꯪꯂꯤꯕꯅꯣ? ꯈꯪꯗꯦ ꯏꯇꯥꯎ. ꯑꯩꯁꯨ ꯉꯔꯥꯡꯗꯣ ꯌꯨꯝꯗ ꯊꯣꯔꯛꯄꯅꯤꯅ ꯂꯤꯟꯊꯣꯏꯕꯨ ꯄꯨꯊꯣꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯀꯥꯡꯍꯧ ꯕꯣꯔꯥ ꯆꯥꯐꯝ ꯑꯃꯗ ꯄꯨꯊꯣꯔꯛꯄꯅꯤ. ꯑꯗ ꯈꯥꯕꯁꯨ ꯊꯦꯡꯅꯗꯨꯅ ꯄꯨꯟꯅ ꯍꯦꯛ ꯐꯝꯂꯒ ꯆꯥꯃꯤꯟꯅꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯊꯛꯇ ꯍꯧꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯂꯝꯃꯤ ꯂꯤꯟꯊꯣꯏ ꯃꯣꯃꯣꯟ ꯅꯣꯛꯂꯒ. ꯀꯩꯅꯣ, ꯉꯁꯤꯗꯤ ꯕꯣꯔꯥꯁꯤ ꯈꯨꯍꯥꯎ ꯑꯃ. ꯑꯩꯅ ꯂꯩꯕꯤꯕꯒꯤ ꯑꯣꯏꯔꯝꯒꯅꯤ. ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯗꯥ ꯈꯥꯕ, ꯀꯩꯗꯧꯔꯒꯦ ꯑꯝꯇ ꯆꯥꯗ꯭ꯔꯗꯤ? ꯈꯥꯕꯅ ꯁꯥꯎꯅꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯕꯒꯤ ꯁꯛꯇꯝ ꯑꯃ ꯎꯠꯂꯒ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯄꯨꯛꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ. ꯇꯥꯟꯖꯥꯗꯨꯗ ꯂꯤꯟꯊꯣꯏꯅ ꯆꯥ ꯑꯗꯨ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯀꯣꯟ ꯑꯗꯨ ꯍꯦꯛ ꯊꯥꯡꯀꯠꯂꯛꯄꯒ ꯁꯣꯏꯕꯗꯒꯤ ꯄꯥꯔꯤꯒꯤ ꯐꯨꯔꯤꯠꯇ ꯂꯣꯏꯅ ꯍꯩꯖꯤꯜꯂꯝꯃꯤ. ꯄꯥꯔꯤ ꯑꯁꯥꯕ ꯆꯥ ꯑꯗꯨꯅ ꯍꯩꯖꯤꯜꯂꯛꯄꯗ ꯈꯪꯂꯝꯃꯤ. ꯂꯤꯟꯊꯣꯏꯅ ꯄꯥꯈꯠꯅ ꯄꯥꯔꯤꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯒ, ꯇꯥꯃꯣ, ꯑꯁ, ꯈꯨꯠꯇꯒꯤ ꯍꯦꯛ ꯅꯥꯟꯊꯣꯛꯈꯤꯕꯅꯤ. ꯁꯥꯕꯅ ꯂꯣꯏꯔꯝꯕꯅꯤ ꯇꯧꯔꯤꯁꯦ. ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯅꯨꯄꯤꯅ ꯍꯩꯖꯤꯟꯕꯕꯨ ꯀꯔꯤꯒꯤ ꯑꯅꯥꯕ ꯄꯣꯛꯇꯣꯏꯅꯣ? ꯃꯇꯝ ꯀꯨꯏꯅ ꯑꯩꯅ ꯌꯨꯝꯗ ꯍꯨꯟꯇꯣꯛꯂꯝꯂꯒ ꯊꯅꯝꯂꯕꯅꯤꯅ ꯅꯇꯣꯝꯇ ꯂꯩꯍꯟꯕꯒꯤ ꯆꯩꯅꯥꯅꯤ ꯍꯥꯏꯅ ꯈꯥꯡꯂꯒꯦ. ꯂꯤꯟꯊꯣꯏꯅ ꯅꯣꯛꯅꯤꯡꯗꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ. ꯈꯥꯕꯅ ꯃꯈꯅꯥꯎ ꯑꯗꯨ ꯁꯦꯝꯂꯒ, ꯏꯇꯥꯎ, ꯍꯟꯗꯛꯇꯤ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯆꯪꯗꯣꯔꯦ? ꯀꯩꯅꯣ, ꯑꯩꯗꯤ ꯉꯔꯥꯡ ꯈꯛꯇ ꯊꯣꯔꯛꯄꯗ ꯉꯥꯏꯔꯤ. ꯀꯔꯝ ꯀꯥꯟ ꯆꯠꯇꯣꯏꯅꯣ ꯑꯃ ꯍꯪꯉꯛꯏꯁꯤꯅ? ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯑꯩꯕꯨ ꯁꯨꯡꯊꯣꯛ ꯍꯦꯛ ꯊꯣꯛꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯔꯅꯦ? ꯑꯁ, ꯁꯨꯝ ꯍꯪꯕꯅꯤꯕ. ꯅꯪꯗꯤ ꯌꯥꯝ ꯀꯨꯏꯅ ꯂꯩꯇꯕꯗꯨꯗ ꯍꯪꯕꯅꯤ. ꯈꯪꯗꯦ, ꯍꯟꯗꯛꯇꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯀꯤ ꯆꯥꯡ ꯂꯩꯒꯗꯕ ꯃꯥꯜꯂꯦ. ꯑꯥꯗ ꯊꯕꯛ ꯃꯐꯝꯗ. ꯑꯩꯅ ꯁꯤꯗ ꯂꯩꯊꯣꯛꯂꯤꯉꯩ ꯃꯤ ꯑꯃꯗ ꯐꯖꯅ ꯁꯤꯟꯅꯔꯝꯂꯕꯅꯤ. ꯑꯗꯣ ꯑꯩꯅ ꯃꯄꯨ ꯑꯣꯏꯔꯨꯕꯅꯤꯅ ꯀꯨꯏꯅ ꯊꯥꯗꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯥꯗ ꯂꯩꯕꯒꯤ ꯋꯥꯅꯤ. ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯂꯤꯟꯊꯣꯏꯁꯨ ꯊꯕꯛꯅ ꯌꯥꯗꯗꯨꯅ ꯑꯗꯨം ꯌꯨꯝꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯅꯝꯃꯤ. ꯑꯩꯅ ꯊꯕꯛ ꯃꯐꯝꯗ ꯆꯠꯁꯦ ꯍꯥꯏꯕꯁꯨ ꯃꯥꯗꯤ ꯌꯥꯗꯦ. ꯏꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯍꯧꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯩꯍꯧꯏ. ꯂꯤꯟꯊꯣꯏꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯂꯒ, ꯇꯥꯃꯣ, ꯅꯪꯅ ꯈꯪꯉꯤꯗꯨꯃꯉꯥꯏ, ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯅ ꯇꯥꯃꯣꯒꯤ ꯏꯃꯥꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯒꯨꯝꯅ ꯑꯩꯅ ꯈꯟꯖꯔꯤꯕꯅꯤ. ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯂꯣꯝꯅ ꯇꯧꯕ ꯐꯪꯖꯍꯧꯗꯦ. ꯑꯗꯨꯅ ꯏꯅꯦꯝꯅ ꯃꯁꯥ ꯀꯟꯅ ꯂꯩꯔꯤꯉꯩꯗ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ. ꯄꯥꯔꯤꯅ ꯅꯨꯡꯁꯤꯅ ꯂꯤꯟꯊꯣꯏꯗ ꯌꯦꯡꯂꯒ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯇꯞꯅ ꯁꯤꯛꯂꯒ, ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ. ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯃꯕꯨꯛꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ. ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯀꯌꯥꯗ ꯐꯔꯤꯕꯅꯣ ꯌꯦꯡꯉꯨ. ꯈꯥꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ, ꯏꯇꯥꯎ, ꯑꯩ ꯆꯥꯅ ꯊꯛꯅꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯌꯦꯡꯉꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯞ ꯂꯥꯎꯅ ꯐꯥꯔꯒ, ꯇꯥꯃꯣ, ꯅꯪ ꯑꯣꯏꯅ ꯆꯠꯂꯣ. ꯃꯤ ꯗꯥꯈꯥꯕꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯈꯛ ꯎꯅꯕ ꯑꯁꯤꯗ ꯄꯥꯈꯣꯟ ꯑꯃꯨꯛ ꯁꯤꯔꯅꯨ. ꯄꯥꯔꯤꯅ ꯑꯅꯤꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯅꯔꯤꯕ ꯑꯗꯨꯗ ꯀꯂꯛ ꯈꯝꯕꯟꯅ ꯌꯦꯡꯂꯝꯃꯤ. ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ ꯑꯃꯨꯛꯁꯨ ꯑꯅꯤꯗꯨ ꯆꯤꯡꯅꯈꯤꯅꯤ ꯈꯟꯗꯨꯅ ꯐꯠ ꯊꯥꯗꯣꯛꯃꯤ. ꯄꯥꯔꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ, ꯃꯔꯝꯗꯤ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯈꯥꯕ ꯑꯅꯤ ꯑꯁꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄꯅ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯅꯖꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ. ꯄꯥꯔꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ. ꯑꯩ ꯀꯩꯀꯩꯅꯣ ꯆꯥꯅꯅꯕ ꯈꯔ ꯑꯝꯇ ꯂꯧꯔꯨꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯗꯣ ꯕꯣꯔꯥ ꯀꯥꯡꯉꯧ ꯍꯧꯔꯤꯕ ꯇꯣꯉꯥꯟꯅ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ, ꯏꯅꯦ, ꯀꯤꯂꯤ ꯆꯅꯥꯗꯨꯕꯨ ꯍꯧꯕ ꯂꯣꯏꯗ꯭ꯔꯤꯕꯣ? ꯃꯩ ꯀꯥꯝꯅ ꯀꯥꯝꯅ ꯅꯨꯄꯤ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯌꯥꯔꯅꯤ, ꯃꯤꯀꯨꯞ ꯑꯃꯇ ꯉꯥꯏꯈꯣꯀꯣ. ꯑꯩꯅꯦ ꯃꯁꯤꯒꯤ ꯕꯣꯔꯥꯁꯦ ꯑꯃꯨꯛꯇ ꯊꯥꯗꯔꯝꯈꯤꯒꯦ, ꯑꯗꯨꯒꯅꯦ ꯇꯝꯂꯒꯦ ꯅꯪꯒꯤ ꯀꯤꯂꯤ ꯆꯅꯥꯗꯣ. ꯄꯥꯔꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯇꯞꯂꯞꯅ ꯈꯣꯟꯖꯦꯜ ꯑꯃꯅ, ꯑꯣꯏ,
ꯇꯥꯗ꯭ꯔꯣ ꯅꯅꯥꯗꯣ? ꯄꯥꯔꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯊꯣꯡꯖꯤꯜ ꯃꯄꯥꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯈꯛ ꯁꯛ ꯌꯥꯝꯅ ꯀꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯔꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ, "ꯏꯁ, ꯌꯥꯝ ꯄꯣꯡꯉꯤꯀꯣ." "ꯀꯩ ꯅꯨꯄꯤ? ꯅꯃꯥꯏꯗꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯗꯨꯕꯣ?" "ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤꯕ? ꯑꯩꯁꯦ ꯄꯥꯈꯪ ꯅꯠꯇꯦ, ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯅꯤ꯫ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯕ ꯌꯥꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯩ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯨꯄꯤ ꯅꯍꯥꯗ ꯆꯒꯠ ꯆꯒꯠ ꯇꯧꯕ ꯅꯨꯄꯥꯗꯣ ꯑꯩ ꯅꯠꯇꯦ꯫ ꯅꯪꯒꯤ ꯂꯝꯕꯤꯗꯣ ꯑꯣꯟꯅꯔꯦ꯫ ꯑꯇꯣꯞꯄ ꯑꯌꯥꯕ ꯅꯨꯄꯥꯗ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ." ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯈꯨꯠꯇꯨꯝꯅ ꯁꯨꯔꯒ, "ꯅꯪꯅ ꯑꯁꯨꯝꯅ ꯉꯥꯡꯕ ꯌꯥꯕ ꯃꯤꯔꯣ ꯑꯩꯁꯦ? ꯋꯥꯗꯨ ꯈꯟꯊꯔꯒ ꯉꯥꯡꯕ ꯇꯝꯃꯨ꯫ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ?" ꯄꯥꯔꯤꯅ ꯉꯛꯅ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯈꯔ ꯍꯟꯇꯣꯛꯂꯒ, "ꯀꯩꯅꯣ? ꯁꯣꯝꯁꯤꯕꯨ ꯑꯉꯥꯎꯕꯤ ꯒꯨꯂꯤꯒ ꯆꯥꯔꯛꯇꯕꯤꯔꯣ? ꯃꯁꯛꯁꯨ ꯍꯥꯟꯅ ꯈꯪꯅꯕ ꯅꯠꯇꯦ, ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯇꯧꯅ ꯄꯥꯏꯁꯤꯜꯂꯛꯑꯦ꯫ ꯑꯗꯨꯒ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯒ ꯁꯛ ꯀꯥꯛꯁꯤꯜꯂꯛꯂꯒ ꯁꯥꯎꯁꯨ ꯑꯃꯨꯛ ꯁꯥꯎꯖꯤꯟꯕꯤꯔꯛꯏ." ꯅꯨꯄꯤ ꯑꯗꯨꯅ ꯁꯛ ꯌꯥꯝꯅ ꯀꯥꯛꯅ ꯅꯣꯛꯂꯒ, "ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯅꯨꯄꯥ ꯅꯍꯥꯗ ꯌꯥꯝꯅ ꯅꯞꯆꯕꯤꯗꯣ, ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯗꯤ ꯈꯪꯕ꯭ꯔꯥ?" ꯄꯥꯔꯤꯁꯨ ꯃꯥꯟꯗꯗꯤ ꯃꯥꯟꯅꯔꯒꯦ ꯈꯟꯗꯨꯅ ꯍꯪꯂꯛꯏ, "ꯑꯗꯨꯗꯤ ꯀꯩꯅꯣ ꯁꯣꯝꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯎꯠꯄꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ? ꯑꯩꯕꯨ ꯋꯥꯈꯜ ꯑꯝꯇ ꯇꯥꯍꯜꯂꯨ." ꯅꯨꯄꯤ ꯑꯗꯨꯅ ꯆꯦꯞꯊꯔꯒ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯒ, "ꯑꯁꯤꯗꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯥ?" ꯄꯥꯔꯤꯅ ꯊꯤꯜꯂꯤꯕ ꯑꯗꯣꯝꯗ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯤꯟꯊꯣꯏꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯒ, "ꯈꯪꯉꯤ, ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯀꯩꯗꯧꯔꯒꯦ?" "ꯍꯥ? ꯑꯁꯤ ꯅꯪꯒꯤ ꯅꯨꯄꯤꯅꯦꯕ? ꯑꯁ, ꯂꯣꯏꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯗꯧ ꯊꯤꯠꯂꯦ ꯄꯥꯔꯤꯗꯤ ꯐꯠ ꯆꯪꯁꯤꯜꯂꯒ ꯃꯆꯤꯟ ꯑꯗꯨ ꯈꯨꯝꯂꯒ, "ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ? ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ?" ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯂꯤꯡꯖꯨꯝ ꯑꯗꯨꯗ ꯄꯣꯞ ꯊꯥꯖꯤꯜꯂꯛꯂꯒ, "ꯏꯕꯨꯡꯉꯣ, ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ꯫ ꯅꯍꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯁꯤ ꯌꯦꯡꯉꯨ, ꯃꯥꯒ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯇꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯎꯅꯕ ꯂꯥꯛꯑꯦ꯫ ꯃꯤꯠ ꯅꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯏ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯅꯤ꯫ ꯑꯩꯅ ꯅꯍꯥꯟꯃꯈꯩ ꯑꯗꯨꯝ ꯌꯦꯡꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯂꯣꯟꯅ ꯇꯥꯏ꯫ ꯅꯨꯄꯤ ꯑꯁꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯕꯒꯤ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯩ꯫ ꯃꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯗꯤ ꯅꯪ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯉꯁꯤꯗꯤ ꯅꯪꯁꯨ ꯐꯝꯂꯝꯕ ꯎꯕꯗ ꯅꯪꯁꯦ ꯅꯨꯄꯤꯁꯤꯒꯤ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕꯅꯣ ꯍꯥꯏꯗꯨꯅ ꯈꯪꯅꯤꯡꯕꯒꯤ ꯍꯪꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯔꯣꯠꯄ ꯐꯠꯇꯕ ꯊꯕꯛ ꯑꯗꯣ ꯈꯪꯖꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯒꯦ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ." ꯅꯨꯄꯤꯗꯨꯒꯤ ꯋꯥꯐꯝ ꯀꯌꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯄꯥꯔꯤ ꯁꯥꯎꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯝꯕꯣꯝ ꯑꯅꯤ ꯑꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ, "ꯅꯪꯒꯨꯝꯕꯅ ꯑꯗꯨꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯁꯨꯝꯅ ꯇꯧꯏ ꯍꯥꯏꯔꯒ ꯀꯔꯝꯅ ꯊꯥꯖꯒꯅꯤ? ꯅꯪ ꯁꯦꯜ ꯄꯥꯝꯕ꯭ꯔꯥ? ꯀꯌꯥꯝ ꯄꯥꯝꯃꯤ? ꯑꯗꯨꯝꯅ ꯍꯥꯏꯕꯒꯤ ꯀꯔꯤ ꯃꯇꯤꯛꯅꯣ? ꯅꯍꯥꯛꯅ ꯀꯔꯤ ꯌꯦꯠꯄ ꯂꯩꯒꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯁꯤꯗ?" ꯅꯨꯄꯤ ꯑꯗꯨꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, "ꯑꯩꯉꯣꯟꯗ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ, ꯂꯟ ꯊꯨꯝꯒꯤ ꯑꯋꯥꯠꯄꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯅꯐꯝꯗ ꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯤꯁꯤꯁꯨ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯑꯝꯇ ꯐꯪꯗꯦ꯫ ꯃꯥꯡꯒꯗꯕ ꯄꯨꯟꯁꯤ ꯑꯃꯕꯨ ꯁꯨꯝ ꯀꯟꯅꯤꯡꯗꯨꯅ ꯇꯧꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯁꯨ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯍꯥꯛꯅ ꯊꯥꯖꯒꯦ ꯊꯥꯖꯔꯣꯏ, ꯅꯉꯣꯟꯗ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯆꯤꯟ ꯊꯤꯔꯛꯇ꯭ꯔꯤ꯫ ꯏꯃꯤꯠꯅ ꯎꯕ ꯄꯥꯎꯇꯃꯛ ꯇꯝꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯍꯥꯛꯁꯨ ꯎꯕꯗ ꯑꯄꯪꯕ ꯃꯤꯁꯛꯇꯤ ꯃꯥꯟꯗꯦ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ꯫ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯁꯤꯡ ꯑꯗꯣ ꯄꯪꯊꯕ ꯂꯝꯕꯤꯔꯣꯝꯗ ꯆꯪꯁꯤꯟꯒꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯐꯤ ꯃꯆꯥ ꯑꯃ ꯈꯨꯝꯂꯒ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯇꯧꯐꯝ ꯈꯪꯗ ꯈꯨꯗꯨꯝ ꯑꯗꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯁꯨꯗꯨꯅ ꯈꯥꯡꯉꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯣꯔꯥ ꯍꯧꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯀꯤꯂꯤ ꯆꯅꯥ ꯂꯧꯒꯦꯅ ꯍꯥꯏꯔꯝꯕꯗꯥꯏꯅꯦ? ꯀꯌꯥꯒꯤ ꯂꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ?" ꯄꯥꯔꯤꯅ, "ꯏꯅꯦ, ꯍꯧꯖꯤꯛꯇ ꯂꯥꯛꯂꯝꯕ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ?" "ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯗꯨꯕꯨꯅꯦ, ꯑꯩꯗꯤ ꯃꯥꯅ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯉꯤ꯫ ꯑꯔꯥꯟꯕ ꯌꯥꯗꯕ ꯃꯤꯁꯛꯅꯤ꯫ ꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ." "ꯐꯔꯦꯅꯦ, ꯑꯩꯁꯨ ꯌꯨꯝꯗ ꯇꯣꯏꯅ ꯂꯩꯇꯕꯅꯤꯅ ꯋꯥꯐꯝ ꯑꯁꯦ ꯀꯌꯥꯝ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯀꯤꯂꯤ ꯆꯅꯥꯗꯣ ꯂꯨꯄꯥ 40ꯒꯤ ꯄꯤꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯕꯣꯔꯥ 10ꯒꯤ ꯑꯃꯒ ꯍꯥꯞꯄꯤꯔꯛꯑꯣ." ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯈꯝ ꯃꯆꯥ ꯑꯃꯃꯝꯗ ꯅꯤꯡꯊꯤꯅ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯄꯨꯔꯒ ꯄꯥꯔꯤꯗꯣ ꯂꯥꯛꯄꯅꯤ꯫ ꯂꯥꯞꯇꯛꯅ ꯐꯝꯂꯤꯕ ꯂꯤꯟꯊꯣꯏ ꯑꯗꯨ ꯈꯥꯕꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯐꯝꯂꯒ ꯀꯔꯤꯁꯨ ꯀꯣꯏꯅꯗꯕ ꯃꯑꯣꯡꯗ ꯃꯌꯥ ꯍꯤꯒꯠꯂꯗꯨꯅ ꯃꯈꯨꯠ ꯃꯁꯥꯒ ꯑꯗꯨ ꯄꯥꯏꯅꯔꯒ
wari saaduna leibadu urami. Pari mathamoida khanjai. Aina makhoi anigi matawase. Sum marup ama oibagi kuina jatabra hairaga. Ngasaina aina khara kharadi jingnaba phawrabani. Linthoina su parina umduna leplibadu ubada khabadagi khara lapthokna chathoklaga momon nokladuna. Tama, kaidawrage dwaida leptuna leirabadi. Pari wakhal lagladuna jingnaba adu manungda losilaga. Kaisu tawdeda. Khongse sumjatpada singdi thupjinkraba khangde narakpa. Linthoi fuk hawgatlaga parigi manakta changsilaklaga makhong aduda tap tap pairaga. Sidaro. Natraga sidaro. Karambadana tamo. Linthoi ki mataw aduda amuk paridu khanjanaduna pira thangduna yingjai. Linthoi na ngakna. Kaidawrage tamo. Nangna wakhal nungaitabadawna tawriduba. Kaidawba yawrage ba. Parina momon noksinaraga. Kaisu tawdeda. Khara phara male. Asi haiduna Linthoina paribu samnaduna lakminai. Ngaihak acha athaktu chaminaraba matungda khaba adu chatkirami. Linthoiga parigasu mayumda punna halaklamni. Parigi mama thadoi adu ahal oisalakpagi yamna akanba leina ama nakibana hojik phawba ningthina chatpa ngamlamde. Madugisu mathakta laibak thibadi wa ngangbasu ngamlamde. Linthoi isaiga nganglaga imungda changkirami pari wakhalda. Aina yumda matam kuirabagi matungda halakpada. Iya haraudaba maithong. Aduga ngasi khabaga thingnaba matamdadi kayada harauribana. Asi haiduna imungda changlakpa matamda mama thadoi adu leimaida phamduna kapli kapli tawduna leirami. Madu ubada pakhatna chensilaga hawgatpiraga. Ima, kaidawrage? Kamdongna tawribana? Thadoi wadi ngangba ngamdraduna makhut aduna ingit tawraga hairami. Parisu wakhal taraduna. Adubu phajana munna yenglaga chatpa yadrina nangbo. Tushinbada satina soklamadi kamdongni. Mama aduna amuk hanna tawraroi haiduna ingit tawre. Parina mama ki matawbu uraga pira cheladuna. Ima, nangse narayabag yam thiko. Aikhoina lairiringai matamdana imana wana hotnaduna. Thengkhang kayada siba changba khangdana hotnabana. Nacha aina miyoizaba ngamlaba matung. Matam asidana ima nangi laman singba ngamjarani haiduna khallubana. Adubu khalakpa mikupta anabana maram oiraga. Taibangpal asidagi tona amu hingkiba khanghaude. Thadoina kapkanu ai yamna nungairi haibagi matagum parigi mamaita tarakliba pirang adu taithokpirami. Tanja aduda Linthoidu paribu kauraduna changlakpani. Adubu mama macha makhoi anigi mataw adu ubada masa adu ipa pakhatna chaplauna leptuna laikhirami. Linthoigi khonjel adu tabada pakhatna thadoi adu Linthoide yenglai parina. Nangbu imase khara yengu yadra. Isingda silaga nanthoi tushinduna leirami. Linthoi parigi wahai aduda pakhatpa adu khara phatharaga sor sangna huntoklaga seba phajinarai. Thadoigi manakta fachangsilaklaga. Ima, kamdawrinu? Aiso somda tamogi irujananaba ising sahalingaida uhaudri. Linthoi, imabu irujathokpa loiraga aigi poche khara yomsilo. Karige? Ai hayeng ayu ngantana thabak mafamda chattaba yadre. Asuk thuna ngarang khaktamak thorakpada ngaire. Yada dawbani. Asi hairamlaga pari dukada changkirami. Linthoi su thadoida sauna yenglamlaga pari gi tung ina kirami. Thadoi nungaitana Linthoina changkriba adomda yengduna laihawi. Numidangi thenglaba ahingi matamdadi michak mirakhol tadraba matam aduda thadoi adu mamitagi mapi sinthaduna tungba yadraduna kaptuna leirami. Wakhaldasu mawon khalami. Punsigi oiba awaba kaya ningsingduna mabukning nungsiba hengkalai. Asumna leiringai khanghaudana magi kagi thong adu tapna hangturai. Khonjel adu tabada thadoi adu pakhatna mamit adu chena usilami. Magi manakta sakhangdaba aduna yausilakpagi mami tarabada thadoi adu masa thak nikpa makhai khangjarami. Gina leiringaida misak aduna tapna thadoigi mamai mapada nantharaklami. Thadoi mamit adu phat pangthorakpani. Mamai mapa makna misak aduna leptuna leiramba aduda khanghaudana lauge tawi. Adubu thadoigi machin adu khumjillaga. Ima, aini, nacha parini. Kaigino adu amna kiri dubo. Machanupagi khonjel taba aduda akiba adu phathajaraga sor sangna hontoklaga parida munna yenglai. Kaidawre haiduna makhut aduna ingit tawrai. Parina chingnana. Ima, karigino nangna asukina leiramliba. Nangi nawongna tawase. Nahan makai yumasida nungaina leiba male.
ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯐꯝꯗ ꯁꯣꯏꯗꯅ ꯀꯤꯍꯟ ꯈꯪꯍꯜꯂꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯏꯃꯥ, ꯑꯁꯦꯡꯕꯗꯨ ꯅꯆꯥꯗ ꯍꯥꯏꯌꯨ, ꯑꯩꯒꯤ ꯆꯤꯡꯅꯕ ꯑꯁꯤ ꯀꯣꯛꯍꯜꯂꯨ꯫ ꯊꯥꯗꯣꯏꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯄꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯄꯥꯔꯤꯅ ꯃꯃꯥꯒꯤ ꯃꯄꯥꯝꯕꯣꯝ ꯑꯅꯤꯗ ꯆꯦꯠꯅ ꯄꯥꯏꯔꯒ, ꯏꯃꯥ, ꯅꯆꯥꯗ ꯑꯁꯦꯡꯕꯗꯨ ꯍꯥꯏꯌꯨ, ꯑꯩ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤ, ꯏꯆꯤꯡꯗ ꯆꯤꯡꯏ꯫ ꯏꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯅꯥꯅ ꯅꯉꯣꯟꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯦ? ꯁꯦ ꯏꯃꯥ, ꯑꯁꯦꯡꯕꯗꯨ ꯍꯥꯏꯌꯨ꯫ ꯊꯥꯗꯣꯏ ꯄꯥꯔꯤꯗ ꯃꯤ ꯇꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯆꯤꯟ ꯑꯗꯨ ꯈꯨꯝꯖꯤꯜꯂꯒ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ, ꯑꯗꯨꯒ ꯄꯦꯟꯗꯅ ꯀꯞꯂꯛꯏ꯫ ꯏꯃꯥ, ꯍꯥꯏꯌꯨ, ꯅꯆꯥꯒꯤ ꯆꯤꯡꯅꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯊꯥꯗꯣꯏ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯃꯥꯒꯤ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯤꯕ ꯆꯦꯖꯦꯠ ꯈꯔ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯥꯔꯤꯗ ꯄꯥꯎ ꯍꯥꯏꯕꯒꯨꯝꯅ ꯄꯤꯔꯛꯏ꯫ ꯄꯥꯔꯤ ꯆꯤꯡꯅꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯖꯦꯠꯁꯤꯡ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯍꯥꯟꯕ ꯆꯦꯕꯥꯡ ꯑꯗꯨꯗ ꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ, ꯉꯁꯤꯁꯨ ꯏꯃꯥꯅ ꯑꯩ ꯏꯁꯥ ꯉꯝꯗꯦ, ꯆꯠꯄ ꯐꯖꯅ ꯉꯝꯗꯦ ꯈꯪꯅ ꯈꯪꯅ ꯃꯥꯒꯤ ꯏꯔꯨꯖꯅꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯍꯜꯂꯤ, ꯏꯁꯤꯡ ꯍꯣꯜꯍꯜꯂꯤ꯫ ꯑꯅꯤꯁꯨꯕ ꯆꯦꯕꯥꯡ ꯑꯗꯨꯗ ꯏꯃꯥꯕꯨ ꯃꯥꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯐꯝ ꯅꯥꯏꯅ ꯐꯨꯏ, ꯃꯥꯒꯤ ꯐꯤ ꯁꯨꯕꯗꯣ ꯍꯛꯆꯥꯡ ꯈꯔ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯆꯥꯛꯁꯨ ꯄꯤꯖꯗꯦ꯫ ꯑꯍꯨꯝꯁꯨꯕ ꯆꯦꯕꯥꯡ ꯑꯗꯨꯗ, ꯏꯆꯥꯅꯨꯄꯥ, ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ, ꯏꯃꯧ ꯑꯁꯤꯅ ꯇꯧꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯁꯦ ꯅꯪꯅꯗꯤ ꯎꯗ꯭ꯔꯤ꯫ ꯅꯃꯥ ꯑꯩꯉꯣꯟꯗ ꯑꯣꯠꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯪꯉꯣꯟꯗꯁꯨ ꯃꯍꯥꯛꯅ ꯑꯔꯣꯠꯄ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯪ ꯂꯩꯇꯕ ꯃꯇꯝꯗ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯒ ꯂꯤꯂꯥ ꯁꯥꯅꯩ꯫ ꯑꯩꯅ ꯍꯥꯟꯅ ꯁꯤꯕ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯑꯆꯧꯕ ꯃꯤꯅꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯅꯪꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯑꯩꯅ ꯆꯤꯟ ꯍꯦꯛ ꯀꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯏꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯊꯤꯅ ꯑꯣꯠꯂꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯈꯪꯂꯤꯀꯣ ꯏꯃꯥꯒꯤ ꯄꯥꯔꯤ꯫ ꯃꯔꯤꯁꯨꯕ ꯆꯦꯕꯥꯡ ꯑꯗꯨꯗ, ꯉꯁꯤꯗꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯒꯤ ꯁꯛꯇꯝꯕꯨ ꯎꯕ ꯐꯪꯖꯔꯦ, ꯁꯤꯔꯁꯤꯔ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯤ, ꯑꯗꯨꯕꯨ ꯏꯃꯥ ꯅꯪꯒꯤꯗꯃꯛ ꯈꯟꯕꯗ ꯁꯤꯕꯗꯤ ꯉꯝꯗꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗꯅ ꯀꯔꯤꯒꯨꯝꯕ ꯊꯥꯖꯗꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯑꯔꯥꯟꯕ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩ ꯌꯥꯝꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯏꯃꯥ ꯈꯪꯏ ꯏꯆꯥꯅ ꯏꯃꯧꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ, ꯑꯗꯨꯅ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯉꯛꯄ ꯑꯣꯏ꯫ ꯑꯃꯣꯠꯄ ꯂꯤꯂꯥ ꯀꯌꯥ ꯑꯁꯦ ꯅꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯏꯃꯥꯒꯤ ꯄꯥꯔꯤ꯫ ꯁꯨꯝꯅ ꯆꯦꯕꯥꯡꯁꯤꯡ ꯑꯗꯨꯗ ꯂꯤꯟꯊꯣꯏꯅ ꯊꯥꯗꯣꯏꯕꯨ ꯑꯣꯠ ꯅꯩꯈꯤꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯅꯨꯃꯤꯠꯀ ꯀꯣꯟꯅꯅ ꯐꯖꯅ ꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯃꯗꯨ ꯄꯥꯔꯨꯕꯗ ꯊꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ, ꯈꯣꯝꯖꯤꯟꯕ ꯌꯥꯗ꯭ꯔꯕ ꯂꯤꯛꯂꯤ ꯑꯃꯒꯨꯝ ꯑꯣꯏꯈ꯭ꯔꯦ꯫ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯗꯨ ꯈꯥ ꯆꯤꯛꯁꯤꯜꯂꯒ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯏꯃꯥ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕ? ꯑꯩꯕꯨ ꯅꯨꯄꯤꯒꯤ ꯋꯥ ꯆꯠꯇꯨꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯣꯏ ꯍꯥꯏꯗꯨꯅ ꯀꯤꯔꯤꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯀꯞꯂꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯀꯞꯂꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯔꯤꯒꯤ ꯂꯨꯈꯝ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯔꯛꯏ, ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯃꯆꯥꯒꯤ ꯃꯄꯤ ꯑꯗꯨ꯫ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯄꯥꯔꯤꯅ, ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯋꯥꯔꯨꯒꯅꯨ, ꯅꯆꯥ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯇꯝ ꯑꯗꯣ ꯌꯧꯔꯛꯂꯕꯅꯤ꯫ ꯀꯩꯁꯨ ꯂꯩꯇꯕ ꯃꯍꯥꯛꯅ ꯑꯗꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕ, ꯑꯗꯨꯒ ꯑꯩꯅ ꯂꯨꯅ ꯈꯟꯖꯕ ꯃꯔꯨꯞ ꯑꯃꯈꯛꯅꯁꯨ ꯑꯩꯕꯨ ꯑꯁꯨꯛ ꯂꯩꯇꯅ ꯈꯜꯂꯝꯕ, ꯑꯁꯨꯛ ꯍꯨ ꯆꯦꯟꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯅ ꯏꯃꯥꯒꯤ ꯃꯃꯧꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ, ꯑꯗꯨꯒꯗꯤ ꯃꯄꯥꯜ ꯊꯣꯡꯗ ꯈꯣꯏꯍꯤ ꯇꯩꯕ, ꯃꯅꯨꯡꯗꯅ ꯍꯨ ꯆꯦꯟꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯕ꯫ ꯑꯩꯒꯤ ꯂꯤꯂꯥ ꯑꯃꯨꯛ ꯌꯦꯡꯉꯨ ꯅꯈꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯃꯃꯥꯕꯨ ꯅꯤꯡꯊꯤꯖꯅ ꯁꯨꯝꯗꯨꯅ ꯇꯨꯝꯍꯜꯂꯕ ꯃꯇꯨꯡꯗ ꯄꯥꯔꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯨꯝꯂꯝꯃꯤ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯤ ꯊꯥꯖꯅ ꯇꯥꯂꯣꯏ ꯑꯣꯏꯔꯛꯈꯤꯕꯤ ꯂꯤꯟꯊꯣꯏ ꯑꯗꯨ ꯅꯤꯡꯉꯥꯏꯗꯅ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯒ ꯍꯦꯜꯂꯝꯃꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯃꯩ ꯆꯥꯛꯄ꯫ ꯐꯃꯨꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯇꯞꯅ ꯐꯝꯊꯔꯒ ꯂꯤꯟꯊꯣꯏꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯃꯈꯨꯠ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯈꯪꯗ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝꯅ ꯐꯥꯎꯔꯛꯂꯤ꯫ ꯇꯥꯔꯛꯏ ꯄꯤꯔꯥꯡ ꯑꯗꯨ ꯂꯦꯞꯇꯅ ꯃꯈꯣꯜ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯐꯥꯖꯤꯜꯂꯒ ꯀꯞꯆꯩ꯫ ꯃꯊꯃꯣꯏꯗꯁꯨ ꯑꯁꯨꯝꯅ ꯆꯥꯛꯅ ꯈꯟꯖꯩ, ꯂꯤꯟꯊꯣꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯝꯂꯤꯕ? ꯅꯪꯒꯤ ꯄꯦꯟꯗꯅꯕ ꯊꯕꯛ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯇꯧꯈꯤꯗꯕꯅꯤ꯫ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯅꯪꯃꯛꯅ ꯑꯁꯨꯝꯅ ꯏꯐꯝꯗ ꯆꯠꯊꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯩꯗ ꯅꯠꯇꯅ ꯏꯃꯥꯕꯨꯁꯨ ꯅꯪꯅ ꯁꯥꯊꯤꯅ ꯑꯣꯠꯄ꯫ ꯑꯁꯨꯝꯅ ꯁꯣꯏꯕꯗꯒꯤ ꯃꯥꯒꯤ ꯃꯄꯤ ꯑꯗꯨ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯇꯥꯁꯜꯂꯝꯃꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯑꯌꯤꯡꯕ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯃꯃꯥꯏ ꯑꯗꯨꯗ ꯊꯦꯡꯂꯛꯄꯗꯨꯗ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯄꯥꯔꯤ ꯑꯗꯨ ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯒ ꯀꯞꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯛꯅ, ꯇꯥꯃꯣ, ꯀꯩꯗꯧꯔꯒꯦ? ꯄꯥꯔꯤꯗꯨ ꯄꯤꯔꯥꯡ ꯂꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯀꯩꯁꯨ ꯇꯧꯗꯦꯗ,
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯩ ꯂꯤꯟꯊꯣꯏꯅ ꯄꯥꯈꯠꯅ ꯄꯥꯔꯤꯕꯨ ꯀꯣꯟꯁꯤꯜꯂꯒ ꯀꯩꯅꯣ ꯇꯥꯃꯣꯅ ꯉꯁꯤ ꯎꯠꯄꯤꯔꯤꯕ ꯃꯥꯏꯊꯣꯡ ꯑꯁꯤꯕꯣ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯇꯅ ꯑꯝꯇꯗꯤ ꯍꯥꯏꯕꯤꯌꯨ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯄꯥꯔꯤꯅ ꯂꯤꯟꯊꯣꯏꯕꯨ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯕꯤꯔꯒ ꯀꯩꯁꯨ ꯇꯧꯗꯦ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯑꯃꯨꯛ ꯍꯌꯦꯡ ꯍꯨꯟꯗꯣꯛꯂꯒ ꯊꯅꯝꯒꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯄꯨꯛꯅꯤꯡ ꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯇꯧꯕꯅꯤ ꯂꯤꯟꯊꯣꯏꯅ ꯀꯦꯠꯁꯤꯟꯅꯔꯒ ꯄꯥꯔꯤꯒꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯑꯣꯏꯅꯅ ꯊꯤꯟꯖꯤꯜꯂꯒ ꯏꯁ ꯃꯗꯨꯒꯤꯕꯨ ꯑꯗꯨꯛ ꯍꯛꯆꯤꯟꯅ ꯂꯧꯔꯒ ꯀꯞꯂꯤꯕꯗꯨꯕꯨ ꯅꯥꯄꯤ ꯄꯥꯝꯃꯨꯗ꯭ꯔꯣ ꯅꯨꯄꯥ ꯃꯥꯟꯖꯗꯦ ꯑꯣꯏꯕ ꯑꯗꯣ ꯂꯤꯟꯊꯣꯏ ꯑꯩꯅ ꯍꯌꯦꯡ ꯆꯠꯈ꯭ꯔꯤꯉꯩ ꯏꯃꯥꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯃꯆꯥ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯔꯛꯂꯕꯅꯤ ꯃꯗꯨ ꯈꯪꯅ ꯅꯪꯅ ꯁꯦꯕꯥ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯃꯇꯣꯂꯨꯝꯅ ꯇꯧꯕꯤꯈꯤꯕꯁꯦ ꯍꯌꯦꯡꯋꯥꯏ ꯏꯁꯣꯔꯅ ꯁꯔꯒꯗ ꯃꯅꯥ ꯆꯥꯎꯅ ꯄꯤ ꯍꯥꯏꯅꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯅꯥ ꯆꯥꯎꯅ ꯐꯪꯅꯅꯕ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯁ꯭ꯋꯔꯒ ꯂꯩꯕꯥꯛꯇ ꯑꯣꯏꯅ ꯆꯠꯂꯁꯦ ꯍꯥꯏꯕ꯭ꯔꯣ ꯄꯥꯔꯤꯅ ꯅꯣꯛꯂꯒ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯈꯨꯖꯤꯟꯅ ꯇꯞꯅ ꯁꯤꯛꯂꯒ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯔꯣꯏ ꯄꯨꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯣꯠꯅ ꯀꯞꯆꯩ ꯀꯩꯅꯣ ꯇꯥꯃꯣ ꯑꯩ ꯁꯤꯗꯣꯔꯦ ꯆꯞꯈꯥꯏꯔꯒ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ ꯐꯔꯦꯁꯦ ꯑꯍꯤꯡꯁꯦ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯟꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯅꯪꯁꯨ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕꯗ ꯋꯥꯔꯝꯃꯅꯤ ꯑꯗꯨꯅ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯌꯥꯔꯕꯅꯤ ꯀꯦꯅꯕ ꯄꯦꯜꯂꯕꯣ ꯌꯦꯠꯂꯔꯣꯏ ꯈꯜꯂꯕꯕ ꯄꯥꯔꯤꯅ ꯅꯣꯛꯂꯒ ꯅꯨꯡꯁꯤꯅ ꯂꯤꯟꯊꯣꯏꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯆꯨꯞꯄꯤꯔꯒ ꯌꯦꯠꯂꯔꯣꯏ ꯇꯨꯝꯃꯨ ꯑꯩ ꯁꯨꯝꯕꯤꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟꯊꯣꯏꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯑꯗꯨꯃꯛ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤꯔꯝꯃꯤ ꯄꯥꯔꯤꯗꯨ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯂꯤꯟꯊꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯖꯩ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯄꯥꯔꯤꯅ ꯅꯨꯡꯉꯥꯏꯇꯅ ꯏꯇꯥꯎ ꯃꯁꯤꯅꯤ ꯑꯩꯒꯤ ꯃꯊꯣꯡ ꯆꯥꯗ꯭ꯔꯕ ꯋꯥꯔꯤ ꯍꯥꯏꯕꯗꯣ ꯁꯅꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯐꯔꯦꯁꯦ ꯀꯥꯟꯅꯗꯦ ꯊꯧꯔꯥꯡꯁꯦ ꯐꯖꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯋꯥꯗꯨꯝ ꯈꯟꯅꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯃꯇꯥꯎ ꯁꯅꯥꯒ ꯂꯣꯏꯅꯅ ꯁꯅꯥꯒꯤ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯄꯥꯔꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯄ ꯅꯠꯇꯦ ꯃꯇꯥꯎ ꯁꯅꯥꯒ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯃ ꯁꯤꯟꯅꯗꯨꯅ ꯂꯧꯅꯝ ꯇꯧꯔꯤꯕ ꯃꯇꯥꯎ ꯈꯥꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯤꯟꯊꯣꯏꯕꯨ ꯑꯔꯥꯟꯕ ꯋꯥꯐꯝ ꯑꯗꯨ ꯃꯆꯤꯟꯃꯛꯇꯒꯤ ꯇꯥꯅꯤꯡꯗꯨꯅ ꯊꯕꯛ ꯆꯠꯄ ꯁꯥꯗꯨꯅ ꯃꯇꯥꯎ ꯁꯅꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯈꯥꯕꯗꯨ ꯁꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯅꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯂꯥꯛꯑꯕꯣ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯌꯧꯔꯛꯈ꯭ꯔꯦꯗ ꯍꯩꯃꯥ ꯏꯇꯥꯎ ꯈꯥꯕꯁꯨ ꯌꯥꯎꯔꯛꯏꯗꯅ ꯂꯤꯟꯊꯣꯏꯁꯨ ꯀꯧꯋꯦ ꯑꯗꯨꯗ ꯍꯦꯛꯇ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯕ ꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯁ ꯌꯥꯗꯦꯀꯣ ꯍꯦꯛꯇ ꯍꯥꯏꯅꯔꯒ ꯂꯥꯛꯄꯒꯤ ꯃꯑꯣꯡꯅꯦꯕ ꯆꯪꯉꯣ ꯑꯩꯅ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯁꯤꯟ ꯂꯥꯡꯗꯅ ꯂꯩꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯁꯅꯥꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯅꯤ ꯍꯦꯛꯇ ꯆꯥꯅꯅꯕ ꯇꯧꯔꯁꯦ ꯑꯩꯅ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯁꯨꯝ ꯁꯤꯟꯕꯅꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯃꯤꯟꯅꯕ ꯇꯥꯔꯦꯗꯅ ꯂꯤꯟꯊꯣꯏꯅ ꯏꯁ ꯑꯁꯨꯛ ꯍꯥꯎꯕ ꯃꯈꯣꯡ 3 ꯄꯥꯟꯕ 2 ꯄꯥꯟꯕꯋꯣ 4 ꯄꯥꯟꯕꯋꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯣꯡꯂꯨꯕꯁꯤꯗꯕꯨ ꯀꯔꯤꯒꯤ ꯍꯥꯎꯇꯕꯅꯣ ꯑꯗꯨ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝ ꯌꯥꯝꯕ ꯃꯊꯦꯜꯁꯤꯡ ꯑꯁꯦ ꯅꯇꯣꯝꯇꯅ ꯊꯣꯡ ꯊꯥꯛꯏꯔꯣ ꯊꯕꯛ ꯌꯥꯝ ꯐꯩꯀꯣ ꯍꯌꯦꯡꯋꯥꯏ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯋꯥꯔꯔꯣꯏꯅꯦ ꯃꯔꯝ ꯃꯣꯛꯄ ꯃꯄꯨꯔꯣꯏꯕ ꯑꯃ ꯂꯩꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯃꯔꯝ ꯃꯣꯛꯄꯅꯣꯗ ꯑꯐꯕ ꯑꯃ ꯐꯪꯉꯤꯁꯦ ꯑꯩꯅꯗꯤ ꯂꯥꯏꯕꯛ ꯐꯔꯤꯁꯤ ꯅꯪꯅꯤ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯂꯤꯟꯊꯣꯏ ꯋꯥꯈꯜ ꯑꯗꯨ ꯆꯃꯝꯅꯅ ꯀꯩꯅꯣ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗꯦꯗ ꯁꯅꯥꯅ ꯃꯃꯥꯏ ꯑꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯏꯇꯥꯎ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯒꯤ ꯏꯁꯤꯡꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯕ ꯊꯣꯔꯛꯑꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯗꯧꯔꯤ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯈꯥꯕ ꯉꯛꯅ ꯀꯩꯅꯣ ꯀꯅꯥꯅꯣ ꯑꯇꯣꯞꯄ ꯅꯃꯥꯟꯅꯕ ꯑꯃꯁꯨ ꯆꯥꯛ ꯆꯥꯕ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯋꯦ ꯅꯈꯣꯏꯅ ꯃꯁꯛ ꯈꯪꯕꯅꯤ ꯎꯔꯗꯤ ꯁꯣꯏꯗꯅ ꯍꯔꯥꯎꯗꯣꯏ ꯄꯣꯠꯅꯤꯗ ꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯈꯪꯅꯤꯡꯅ ꯌꯦꯡꯅꯩ ꯇꯟꯖꯥ ꯑꯗꯨꯗ ꯇꯞꯂꯞꯅ ꯈꯣꯡꯊꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯂꯦꯝꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯄꯥꯔꯤꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯈꯥꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯉꯤ ꯄꯥꯔꯤꯅ ꯏꯁꯤꯡ ꯌꯥꯎꯕ ꯈꯨꯖꯥꯏ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯝꯂꯒ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯇꯞꯅꯞꯅ ꯆꯪꯁꯤꯜꯂꯒ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤꯕꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯤꯗꯨꯕꯣ ꯑꯩꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯕ꯭ꯔꯕ ꯂꯤꯟꯊꯣꯏꯅ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯏꯊꯛ ꯊꯛꯀꯠꯅ ꯊꯕꯛ ꯆꯠꯂꯦꯅ ꯆꯠꯂꯒ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯗꯤ ꯀꯃꯥꯏꯅ ꯅꯪꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯣ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯠꯂꯒꯦꯅ ꯏꯇꯥꯎ ꯁꯅꯥꯍꯣꯏꯗ ꯂꯩꯔꯕ ꯈꯥꯕꯅ ꯏꯇꯥꯎ ꯌꯥꯔꯦꯁꯦ
ꯑꯩꯗꯤ ꯉꯔꯥꯡ ꯆꯥꯛꯀ ꯆꯥꯗꯕꯒꯤ ꯂꯥꯝꯕꯅ ꯄꯨꯛꯁꯦ ꯀꯥꯏꯒꯗꯧꯔꯦ ꯌꯥꯔꯒꯗꯤ ꯆꯥꯔꯁꯦꯕ ꯁꯅꯥꯅ ꯌꯥꯔꯛꯇ ꯉꯪꯂꯒ ꯂꯥꯝꯅꯤ ꯃꯤꯒꯤ ꯃꯇꯨ ꯃꯋꯥ ꯂꯩꯔꯕ ꯅꯨꯄꯤ ꯑꯃ ꯀꯥꯔꯟ ꯇꯧ ꯅꯪ ꯉꯥꯛꯇ ꯉꯥꯏꯔꯦ ꯂꯣꯏꯅ ꯑꯣꯊꯣꯔꯛꯀꯗꯧꯕ ꯆꯥꯛꯀ ꯄꯨꯛꯈꯤ ꯈꯤꯒꯗꯕꯅ ꯈꯥꯕꯅ ꯇꯥꯗ꯭ꯔꯗꯅ ꯁꯅꯥ ꯀꯩ ꯍꯥꯏꯕꯅꯣ ꯈꯔ ꯀꯟꯅ ꯍꯥꯏꯌꯨ ꯇꯥꯗ꯭ꯔꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯆꯥꯔꯁꯦ ꯍꯥꯏꯕ ꯍꯣ ꯅꯇꯩ ꯅꯅꯥꯎ ꯑꯅꯤ ꯀꯣꯟꯅ ꯀꯦꯟꯅꯔꯣ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯣ ꯆꯥꯕ ꯍꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯩ ꯃꯍꯩ ꯐꯝꯗꯨꯅ ꯆꯥꯕ ꯍꯧꯔꯝꯃꯤ ꯄꯥꯔꯤꯅ ꯁꯣꯏꯕ ꯁꯥꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯏꯁꯤꯡ ꯑꯗꯨ ꯂꯤꯟꯊꯣꯏꯗ ꯈꯔ ꯍꯩꯖꯤꯜꯂꯝꯃꯤ ꯍꯩꯃ ꯅꯨꯡꯁꯤꯕꯤꯁꯦ ꯂꯣꯏ ꯆꯣꯠꯂꯤꯅꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯣꯠꯄ ꯃꯐꯝ ꯑꯗꯨꯗ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯥꯕ ꯁꯥꯎꯅꯤꯡꯗꯕꯅꯤ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯈꯥꯕꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯁꯅꯥꯅ ꯎꯔꯒ ꯀꯔꯦꯝꯅꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯅꯁꯥꯒ ꯊꯛ ꯅꯤꯛꯈꯩ ꯅꯈꯨꯠꯀꯥꯗꯣ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯣꯠꯂꯤꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯁꯣꯏꯅꯥꯏꯗꯣꯔꯕꯣ ꯈꯥꯕꯅ ꯏꯊꯛ ꯊꯛꯀꯠꯅ ꯑꯩ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯒꯤ ꯍꯧꯅꯕꯤꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯁꯨ ꯅꯨꯄꯤ ꯊꯤꯗꯦ ꯀꯅꯥ ꯀꯣꯏꯔꯤ ꯀꯅꯥ ꯈꯪꯅꯔꯤ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯀꯦꯅꯕ ꯎꯔꯒ ꯅꯊꯃꯣꯏ ꯆꯥꯛꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯈꯥꯕꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯄꯣꯊꯥꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯑꯁ ꯃꯇꯝꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯀꯅꯥꯅꯣ ꯈꯪꯂꯛꯀꯅꯤ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ ꯁꯅꯥꯅ ꯀꯔꯦꯝꯅꯅ ꯑꯩꯗꯤ ꯍꯧꯖꯤꯛꯄꯨ ꯈꯪꯅꯤꯡꯉꯦꯗ ꯑꯩꯈꯣꯏꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯄꯥꯎꯒꯗꯤ ꯇꯥꯍꯜꯂꯛꯀꯅꯨꯀꯣ ꯂꯤꯟꯊꯣꯏ ꯏꯍꯩ ꯍꯩꯅꯗꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯒ ꯌꯥꯔꯅꯤ ꯇꯥꯃꯣꯁꯨ ꯐꯖꯅ ꯆꯥꯕꯤꯔꯣ ꯑꯩ ꯑꯗꯨꯝ ꯇꯩꯊꯣꯛꯆꯔꯒꯦ ꯄꯥꯔꯤ ꯃꯈꯨꯠ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯩ ꯅꯨꯡꯁꯤꯕꯤꯅ ꯃꯤꯔꯥꯏꯔꯛꯂꯕ ꯃꯈꯨꯠ ꯑꯗꯨꯗ ꯃꯤꯠ ꯀꯨꯞꯇꯅ ꯉꯥꯏꯍꯥꯛ ꯌꯦꯡꯖꯩ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯅ ꯁꯅꯥꯗ ꯂꯣꯟꯅ ꯃꯤꯆꯤꯒꯤ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ ꯄꯥꯡꯊꯣꯛꯅꯤꯡꯂꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯣ ꯍꯥꯏꯗꯨꯅ ꯁꯅꯥꯅ ꯃꯤꯆꯤ ꯊꯛ ꯍꯥꯆꯤꯜꯂꯤ ꯄꯥꯔꯤꯁꯨ ꯃꯃꯣꯟ ꯅꯣꯛꯂꯒ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯜ ꯊꯣꯛꯇ ꯍꯥꯏꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯄꯥꯔꯤꯗꯣ ꯆꯥꯔꯝꯕꯗꯒꯤ ꯈꯪꯍꯥ ꯍꯥꯗꯨꯅ ꯂꯣꯛ ꯈꯪꯈꯨ ꯈꯨꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯄꯥꯈꯠꯅ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯁꯅꯥꯅ ꯄꯥꯔꯤꯕꯨ ꯃꯥꯒꯤ ꯃꯇꯝꯄꯥꯛꯇ ꯊꯝꯂꯒ ꯍꯥꯔꯤꯕ ꯑꯗꯨ ꯐꯅꯅꯕ ꯍꯥꯏꯗꯨꯅ ꯃꯅꯒꯟ ꯑꯗꯨꯗ ꯄꯣꯞ ꯊꯥꯕꯤꯔꯒ ꯄꯥꯈꯠꯅ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯁꯦ ꯋꯥꯈꯜ ꯇꯥꯔꯕꯣ ꯈꯔ ꯐꯔꯕꯣ ꯄꯥꯔꯤꯅ ꯃꯈꯅꯥꯎ ꯑꯗꯨ ꯄꯥꯏꯔꯒ ꯌꯥꯝꯅ ꯋꯥꯅ ꯏꯇꯥꯎ ꯑꯩ ꯈꯅꯥꯎꯁꯦ ꯂꯣꯏ ꯐꯨꯟꯈ꯭ꯔꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ ꯏꯇꯥꯎ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯈꯥꯕꯁꯨ ꯄꯥꯔꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯤꯠ ꯂꯪꯈꯠꯇꯨꯅ ꯌꯦꯡꯅꯩ ꯈꯥꯕꯅ ꯁꯤꯈ꯭ꯔꯕꯗꯤ ꯐꯅꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯌꯦꯛꯇꯨꯅ ꯁꯣꯜꯂꯝꯃꯤ ꯂꯤꯟꯊꯣꯏ ꯄꯥꯈꯠꯅ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯁꯦ ꯇꯞꯅ ꯁꯣꯔꯗꯣ ꯇꯞꯅ ꯍꯣꯜꯂꯣꯕ ꯄꯥꯔꯤ ꯂꯤꯟꯊꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯂꯤꯟꯊꯣꯏ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯌꯥꯝ ꯋꯥꯔꯦ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯑꯩ ꯅꯪꯕꯨ ꯉꯥꯛꯁꯤꯟꯕ ꯉꯝꯂꯣꯏꯗꯧꯔꯦ ꯏꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯌꯥꯝ ꯋꯥꯔꯦ ꯂꯤꯟꯊꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯗ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯄꯥꯔꯤꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯍꯣꯜꯂꯝꯕ ꯁꯣꯔ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ ꯂꯥꯡꯉꯝꯕ ꯃꯐꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯄꯥꯔꯤꯒꯤ ꯃꯉꯛ ꯃꯄꯥ ꯑꯗꯨꯗ ꯃꯈꯨꯠ ꯑꯃꯨꯛ ꯊꯝ ꯃꯊꯕꯥꯛ ꯃꯄꯥ ꯑꯗꯨꯗ ꯃꯈꯨꯠ ꯑꯃꯨꯛ ꯊꯝ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯦꯞꯂꯕꯗ ꯉꯛꯅ ꯈꯥꯕꯗ ꯌꯦꯡꯂꯛꯏ ꯈꯥꯕꯗꯤ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯂꯣꯟꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯅꯤ ꯑꯗꯨ ꯊꯃꯣꯏꯅꯨꯡꯗ ꯂꯣꯟꯅ ꯄꯥꯎ ꯐꯥꯎꯅꯩ ꯈꯥꯕꯅ ꯍꯔꯥꯎꯅ ꯂꯤꯟꯊꯣꯏꯗ ꯅꯣꯛꯁꯤꯜꯂꯛꯏ ꯂꯤꯟꯊꯣꯏꯁꯨ ꯂꯣꯟꯅ ꯁꯅꯥ ꯎꯍꯟꯗꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯂꯤꯂꯥ ꯍꯧꯔꯛꯂꯦ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯃꯄꯤꯒꯗꯣ ꯖꯣꯔꯣ ꯖꯣꯔꯣ ꯍꯦꯛꯇ ꯇꯥꯔꯛꯏ ꯂꯦꯡꯗꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯥꯔꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ ꯁꯅꯥ ꯅꯨꯡꯉꯥꯏꯇꯅ ꯏꯇꯥꯎ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯑꯩꯈꯣꯏꯅ ꯀꯧꯕꯁꯤ ꯑꯃꯨꯛꯇꯗꯤ ꯈꯨꯝꯂꯣ ꯀꯩꯗꯧꯕꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯀꯞꯄ ꯍꯧꯔꯛꯏ ꯈꯥꯕꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯔꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯇꯞꯅ ꯅꯥꯜꯂꯒ ꯏꯇꯥꯎ ꯌꯥꯝ ꯊꯥꯖꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯨꯗꯦ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ ꯂꯤꯟꯊꯣꯏꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯕꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯅꯤꯡꯗ ꯀꯞꯂꯝꯃꯤ ꯂꯤꯟꯊꯣꯏꯅ ꯀꯞꯂꯒ ꯇꯥꯃꯣ ꯅꯪꯕꯨ ꯑꯝꯇ ꯍꯜꯂꯛꯈꯣ ꯀꯩꯗꯧꯕꯒꯦ ꯑꯩꯕꯨ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯝꯅ ꯏꯇꯣꯝꯇ ꯉꯥꯛꯍꯧꯒꯗꯧꯔꯤꯕꯅꯣ ꯁꯅꯥꯗꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯦꯝꯅꯅ ꯃꯊꯃꯣꯏꯗ ꯅꯣꯛꯏ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯄꯥꯊꯤꯒꯤ ꯈꯣꯡꯗ ꯇꯨꯁꯤꯟꯒꯗꯕ ꯅꯈꯣꯏ ꯑꯅꯤꯗꯤ ꯁꯤꯔꯕꯅꯤ ꯉꯁꯤ ꯀꯩ ꯍꯥꯏꯕꯅꯣ ꯁꯅꯥ ꯂꯤꯟꯊꯣꯏ ꯅꯠꯇꯦ ꯆꯤꯟꯖꯥꯛꯁꯦ
ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯀꯝꯗꯧꯅ ꯃꯥꯅ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ ꯈꯪꯗꯦ ꯁꯅꯥ ꯃꯁꯦ ꯃꯥꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯄꯥꯔꯤꯒꯤ ꯃꯃꯥ ꯊꯥꯗꯣꯏ ꯑꯗꯨ ꯁꯅꯥꯒꯤ ꯏꯃꯨꯡꯗ ꯆꯩꯁꯨ ꯁꯨꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯌꯥꯝ ꯑꯗꯨ ꯊꯥꯗꯣꯏꯗ ꯄꯨꯟꯅ ꯌꯦꯡꯂꯛꯏ ꯉꯛꯅ ꯂꯤꯟꯊꯣꯏꯅ ꯁꯣꯜꯂꯛꯏ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯁꯅꯥꯅ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅ ꯏꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯈꯤꯕꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯅꯕ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯆꯥ ꯁꯤꯕꯒꯤ ꯐꯤꯕꯝ ꯑꯣꯏꯅ ꯌꯦꯡꯂꯨ ꯂꯥꯎ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯊꯥꯗꯣꯏ ꯄꯥꯔꯤꯅ ꯅꯤꯡꯉꯥꯏꯗꯅ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯩꯁꯨ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯕꯣꯝ ꯂꯥꯎꯅ ꯇꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯂꯛꯂꯦ ꯃꯔꯣꯜꯅꯗꯤ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯄꯥꯔꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯈꯥꯕꯗꯤ ꯍꯔꯥꯎꯅ ꯅꯥꯔꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯈꯥꯕ ꯇꯞꯅ ꯂꯤꯟꯊꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯂꯒ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯤꯃꯥꯡꯗ ꯐꯣꯡꯅ ꯆꯠꯄ ꯌꯥꯔꯅꯤ ꯂꯤꯟꯊꯣꯏ ꯑꯣꯏꯅꯅ ꯈꯥꯕꯒꯤ ꯃꯄꯥꯝꯕꯣꯝ ꯑꯗꯨꯗ ꯇꯞꯅ ꯊꯥꯖꯤꯜꯂꯒ ꯍꯧꯖꯤꯛꯇꯤ ꯋꯥꯍꯩ ꯑꯃ ꯁꯪꯉꯤ ꯅꯍꯥꯟ ꯃꯈꯩ ꯀꯌꯥꯗ ꯋꯥꯅ ꯃꯁꯤꯒꯤ ꯆꯥꯎꯈꯠꯇꯕ ꯅꯨꯄꯥ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕ ꯑꯩ ꯀꯌꯥꯝ ꯀꯤꯖꯩ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯃꯃꯥ ꯁꯣꯏꯅꯥꯏꯕꯤ ꯑꯁꯤꯅ ꯃꯆꯥ ꯑꯁꯤꯕꯁꯦ ꯀꯣꯜꯂꯒ ꯀꯞꯄꯤꯁꯤ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯃꯍꯥꯛꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯉꯛ ꯁꯝꯃꯁꯦ ꯃꯦꯠꯈꯥꯏꯔꯒ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯡꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯗꯕ ꯂꯨꯗꯕꯤ ꯑꯅꯤꯗꯨ ꯌꯥꯔꯛꯇ ꯉꯪꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯥꯅ ꯃꯈꯨꯠꯀꯥꯗꯨ ꯊꯦꯛꯂꯒ ꯊꯥꯗꯣꯏꯗ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯂꯝꯃꯤ ꯊꯥꯗꯣꯏꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯑꯈꯣꯏꯕ ꯃꯆꯤꯟ ꯑꯗꯨ ꯆꯤꯡꯂꯒ ꯑꯥꯔꯊ ꯂꯩꯅ ꯅꯣꯛꯂꯛꯏ ꯁꯅꯥꯁꯨ ꯊꯕꯛ ꯍꯧꯔꯒꯤ ꯃꯇꯥꯒꯨꯝ ꯂꯤꯂꯥ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯄꯥꯔꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯜꯂꯒ ꯏꯇꯥꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏ ꯃꯔꯤꯁꯨ ꯅꯠꯇꯕ ꯂꯝꯂꯥꯟꯕ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯁꯤꯟꯅꯔꯝꯂꯤꯕꯁꯤꯕꯣ ꯑꯩ ꯀꯃꯥꯏꯅ ꯅꯪꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛꯑꯣ ꯍꯥꯏꯕꯅꯣ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯃꯤꯒꯤ ꯃꯔꯜ ꯃꯨꯜꯂꯅꯤ ꯃꯈꯣꯏꯅ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯕ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯈꯥꯕꯗꯨ ꯃꯥꯏꯊꯣꯡ ꯁꯠ ꯍꯟꯖꯤꯜꯂꯒ ꯉꯛꯅ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯅꯣ ꯁꯅꯥ ꯅꯪ ꯍꯥꯏꯗꯣ ꯑꯩꯁꯦ ꯇꯥꯃꯣꯒꯤ ꯅꯨꯄꯤꯅꯤ ꯃꯥꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯥꯒꯤ ꯂꯟꯊꯨꯝ ꯃꯥꯒꯤ ꯃꯈꯥ ꯇꯥꯕ ꯃꯔꯤ ꯃꯇꯥꯗ ꯁꯤꯟꯅꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦ ꯁꯅꯥꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏ ꯃꯁꯤ ꯑꯩꯅ ꯂꯧꯅꯤꯡꯗꯨꯅ ꯂꯧꯕ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅꯤ ꯑꯩ ꯈꯪꯕ ꯉꯝꯗꯦ ꯉꯔꯥꯡꯗꯣ ꯊꯥꯖꯗꯅ ꯂꯥꯛꯂꯒ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯃꯗꯨꯗ ꯑꯌꯥꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯌꯥꯅꯆꯦꯗꯣ ꯏꯐꯝꯗꯨ ꯁꯤꯟꯅꯕꯅꯤ ꯏꯃꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯁꯅꯥꯗꯣ ꯍꯤꯡꯆꯥ ꯈꯨꯌꯦꯡ ꯌꯦꯡꯂꯒ ꯊꯥꯗꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯈꯧꯔꯤ ꯑꯗꯨ ꯃꯤꯠꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯦ ꯈꯥꯕ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯑꯁꯨꯛ ꯀꯨꯏꯅ ꯍꯣꯠꯅꯔꯒ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯁꯤꯡꯂꯛꯂꯒ ꯑꯔꯦꯝꯕꯗ ꯇꯥꯗꯧꯔꯕ ꯇꯧꯔꯤꯁꯤꯕꯣ ꯃꯗꯨ ꯌꯥꯔꯣꯏꯗ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯗ ꯇꯥꯛꯀꯅꯤ ꯄꯨꯝꯅꯃꯛ ꯍꯥꯏꯒꯅꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯐꯝ ꯊꯣꯛꯏ ꯏꯄꯨꯔꯣꯏꯕꯒꯤ ꯂꯟ ꯊꯨꯝꯕꯨ ꯂꯨꯅ ꯇꯤꯟꯅꯩ ꯍꯥꯏꯗꯨꯅ ꯏ ꯃꯔꯤ ꯊꯣꯛꯅꯗꯕ ꯃꯤꯁꯤꯗ ꯁꯤꯟꯅꯕ ꯌꯥꯕ꯭ꯔꯅꯦ ꯀꯩꯒꯤꯅꯣ ꯂꯤꯟꯊꯣꯏ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯃꯁꯤ ꯃꯌꯥꯝꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯅꯤ ꯅꯪꯅ ꯃꯁꯤꯗ ꯅꯝꯗꯨꯅ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯜꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩ ꯏꯇꯥꯎ ꯄꯔꯤꯕꯨ ꯁꯤꯕ ꯉꯥꯏꯗꯨꯅ ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯂꯧꯗꯨꯅ ꯆꯦꯟꯈꯤꯒꯦ ꯍꯥꯏꯕꯒꯨꯝꯕꯅꯤꯅꯦ ꯈꯥꯕ ꯃꯇꯥꯡ ꯑꯁꯤꯗ ꯋꯥ ꯂꯣꯠꯄꯅ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯐꯠꯇꯕ ꯍꯨꯒꯤ ꯊꯃꯣꯏ ꯑꯗꯨ ꯃꯄꯥꯜ ꯊꯣꯛꯅ ꯍꯧꯔꯛꯏ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯃꯥꯅꯤ ꯃꯗꯨꯃꯛꯅꯤ ꯑꯗꯨꯒ ꯃꯗꯣ ꯂꯤꯟꯊꯣꯏꯒꯤ ꯁꯣꯏꯐꯝ ꯊꯣꯛꯏ ꯑꯣ ꯑꯗꯨꯗꯤ ꯃꯤꯔꯣꯠ ꯑꯣꯏꯔꯝꯂꯤꯕ ꯑꯁꯤꯗꯤ ꯅꯨꯄꯤꯈꯛ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯝꯂꯤꯗꯅ ꯂꯤꯟꯊꯣꯏꯁꯨ ꯊꯧꯅꯥ ꯂꯩꯅ ꯃꯥꯅꯤ ꯍꯧꯖꯤꯛꯇꯤ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯩꯅꯤ ꯍꯥꯏꯕ ꯈꯪꯕ ꯃꯤꯀꯨꯞꯇ ꯉꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯒ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯈꯥꯕ ꯑꯃꯗꯤ ꯑꯩꯁꯦ ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯔꯤ ꯍꯥꯏꯕꯁꯤꯅ ꯑꯩꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯎꯈꯤꯕꯅꯤ ꯃꯥꯅꯗꯤ ꯈꯥꯕ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯩ ꯈꯪꯗꯕꯅꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯩ ꯌꯥꯈꯤꯗꯦ ꯈꯥꯕꯒꯤ ꯑꯗꯨꯝ ꯂꯦꯞꯈꯤ ꯑꯗꯨꯕꯨ ꯈꯥꯕꯅ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕ ꯁꯥꯁꯤꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕꯅꯤ ꯃꯃꯥ ꯁꯣꯏꯅꯥꯏꯕꯤ ꯑꯃꯁꯨ ꯂꯩꯕꯅꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯔꯜ ꯄꯨꯝꯕ ꯃꯨꯜꯂꯒ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯈꯤꯕꯅꯤ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯂꯟ ꯊꯨꯝꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯁꯅꯥꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯝꯃꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯁꯦꯡꯂꯕ꯭ꯔꯅꯦ ꯂꯣꯏꯅ ꯑꯣꯊꯣꯔꯛꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯟ ꯊꯨꯝ ꯁꯤꯟꯅꯕꯒꯤ ꯌꯥꯅꯆꯦꯗꯨ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯔꯛꯂꯒ ꯃꯈꯣꯏ ꯑꯅꯤꯗ ꯆꯥꯛꯂꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯎꯠꯂꯛꯂꯝꯃꯤ ꯂꯤꯟꯊꯣꯏꯅ ꯁꯨꯒꯠꯇꯨꯅ ꯈꯥꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯇꯥꯈꯥꯕ ꯂꯥꯎ ꯍꯧꯖꯤꯛꯃꯛ ꯂꯨꯆꯤꯡꯕꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯍꯟꯗꯨꯅ
ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯅꯅꯕ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯁꯅꯥꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ꯫ ꯉꯥꯏꯈꯣ ꯅꯈꯣꯏ ꯑꯅꯤꯃꯛ, ꯂꯤꯂꯥ ꯑꯃ ꯌꯦꯡꯈꯤꯒꯗꯕ ꯋꯥꯠꯂꯤ꯫ ꯑꯅꯤꯗꯨ ꯉꯛꯅ ꯑꯣꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯧꯔꯨꯔꯤꯕ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯄꯥꯔꯤꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯋꯥꯈꯜ ꯌꯥꯡꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯛꯏ꯫ ꯃꯗꯨꯕꯨ ꯎꯕꯗ ꯑꯅꯤꯗꯨꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯆꯣꯡꯊꯣꯔꯛꯀꯗꯧꯔꯦ꯫ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯃꯥꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ, ꯏꯃꯥ, ꯌꯥꯔꯦ, ꯃꯥꯟꯃꯟꯈ꯭ꯔꯦ ꯅꯪꯒꯤ ꯂꯤꯂꯥꯁꯦ꯫ ꯑꯔꯦꯝꯕꯗ ꯑꯩꯒꯤ ꯂꯥꯂꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯔꯥꯡ ꯃꯌꯥꯝ ꯑꯃ ꯇꯥꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯦꯞꯄꯣ, ꯅꯆꯥ ꯑꯩꯒꯤ ꯂꯤꯂꯥ ꯑꯃꯨꯛ ꯌꯦꯡꯉꯨ꯫ ꯈꯥꯕꯅ ꯄꯥꯈꯠꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯒ, ꯀꯩꯅꯣ, ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ? ꯅꯪ ꯍꯧꯖꯤꯛꯇ ꯁꯤꯈ꯭ꯔꯕꯗꯥꯏꯅꯦ? ꯁꯅꯥꯗꯣ ꯀꯔꯦꯝꯗꯅ ꯅꯣꯛꯂꯒ, ꯑꯩꯗꯤ ꯁꯛꯇꯤ ꯄꯥꯏ, ꯉꯥꯏꯍꯥꯛ ꯁꯦꯜꯂꯒ ꯑꯃꯨꯛ ꯍꯤꯡꯒꯠꯍꯜꯂꯛꯄ꯫ ꯂꯤꯟꯊꯣꯏ ꯄꯥꯈꯠꯅ ꯈꯥꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯛꯂꯒ ꯄꯥꯔꯤꯕꯨ ꯁꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯁꯣꯛꯍꯜꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯈꯨꯄꯥꯛꯅ ꯄꯦꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯃꯈꯣꯜ ꯑꯗꯨ ꯌꯥꯝꯅ ꯍꯧꯏ, ꯈꯣꯟꯊꯥꯡ ꯌꯩꯅꯁꯨ ꯇꯥꯔꯤ ꯃꯈꯣꯜ ꯑꯗꯨ꯫ ꯁꯅꯥ ꯁꯨꯒꯠꯇꯨꯅ, ꯑꯁ, ꯃꯈꯣꯜꯁꯤ ꯐꯥꯎꯗꯤ ꯊꯃꯣꯏ ꯆꯣꯡꯊꯣꯛꯑꯦꯍꯦ꯫ ꯇꯥꯃꯣ, ꯌꯦꯡꯉꯨ, ꯃꯁꯤꯒꯤ ꯈꯥꯕ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯕꯨ ꯃꯥꯒꯤ ꯂꯥꯡꯗ ꯊꯣꯛꯍꯜꯂꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤꯗ ꯇꯤꯡꯈꯪ ꯑꯣꯏꯔꯛꯄꯅꯤ꯫ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯇꯥꯃꯣ, ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ, ꯑꯩ ꯂꯥꯟꯗꯤꯌꯦ ꯇꯥꯃꯣ꯫ ꯄꯥꯔꯤꯅ ꯁꯥꯎꯅ ꯂꯤꯟꯊꯣꯏꯗ ꯌꯦꯡꯂꯒ, ꯄꯥꯊꯤ ꯀꯨꯝꯊꯤꯗꯅ ꯄꯨꯟꯁꯤ ꯑꯗꯣ ꯆꯔꯥ ꯑꯅꯤ ꯐꯥꯎꯕ ꯆꯥꯕ ꯐꯪꯗꯅ ꯂꯩꯔꯝꯕꯗꯒꯤ ꯅꯪꯕꯨ ꯃꯤ ꯑꯃ ꯑꯣꯏꯍꯜꯂꯤꯕ ꯑꯩꯍꯥꯛꯄꯨ ꯊꯥꯡꯒꯠꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯍꯨꯏꯅ ꯉꯥꯎꯔꯒ ꯌꯨꯝꯕꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯑꯦ ꯍꯥꯏꯕꯗꯨꯅꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ꯫ ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯒꯅꯨ ꯂꯤꯟꯊꯣꯏ꯫ ꯄꯥꯠꯇ ꯆꯣꯡꯊꯔꯦꯗꯅ, ꯄꯥꯠꯀꯤ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯒꯅꯤ꯫ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯔꯦꯗꯅ, ꯄꯨꯈ꯭ꯔꯤꯒꯤ ꯃꯤꯆꯪ ꯑꯗꯨꯝ ꯆꯪꯏ꯫ ꯑꯩꯁꯤꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯥꯟꯅꯄꯣꯠꯂꯣ? ꯅꯈꯣꯏꯅ ꯂꯥꯏꯅ ꯁꯥꯟꯅꯕ ꯌꯥꯕ ꯄꯥꯔꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯍꯣꯏ, ꯃꯇꯝ ꯈꯔ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯄꯪꯊꯔꯨꯔꯦ꯫ ꯑꯩꯅ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯤꯕꯗꯤ, ꯍꯦꯟꯅ ꯋꯥꯔꯧꯔꯤꯕꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯕꯗ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯩꯒꯤ ꯏꯃꯥꯕꯨꯁꯨ ꯅꯪꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ꯫ ꯅꯪ ꯑꯩꯁꯦ ꯑꯄꯪꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯂꯧꯕ꯭ꯔꯥ? ꯂꯤꯟꯊꯣꯏ ꯀꯞꯁꯤꯟꯅꯔꯒ, ꯇꯥꯃꯣ, ꯑꯩꯕꯨ ꯑꯝꯇ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯈꯥꯕꯅ ꯈꯨꯗꯤꯡꯃꯛ ꯁꯤꯟꯕꯅꯤ꯫ ꯃꯥꯅ ꯅꯪꯕꯨ ꯍꯥꯠꯂꯒ ꯂꯟꯊꯨꯝ ꯂꯧꯅꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯈꯥꯕ ꯁꯥꯎꯅ, ꯂꯤꯟꯊꯣꯏ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯋꯥꯇꯥꯅꯔꯒ ꯍꯧꯖꯤꯛꯅ ꯈꯨꯗꯣꯡꯊꯤꯔꯕ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯏꯔꯥꯜ ꯊꯥꯡꯖꯤꯟꯕꯗꯤ ꯑꯩ ꯈꯛꯀꯤ ꯏꯔꯥꯜ ꯑꯣꯏꯕ ꯌꯥꯕ ꯉꯝꯃꯣꯏ꯫ ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯕ ꯇꯧꯕ꯫ ꯂꯤꯟꯊꯣꯏꯁꯨ ꯍꯟꯗꯦ ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯇꯕ ꯁꯥꯗꯨꯅ ꯄꯥꯔꯤ ꯑꯗꯨꯗ ꯅꯞꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤ ꯊꯃꯣꯏꯅꯨꯡꯗ ꯈꯟꯈ꯭ꯔꯦ꯫ ꯊꯋꯥꯏ ꯑꯣꯏꯔꯝꯕꯤ ꯂꯤꯟꯊꯣꯏ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯁꯅꯥꯅ, ꯌꯥꯔꯦ ꯂꯤꯟꯊꯣꯏ, ꯑꯁꯦꯡꯕꯒꯤ ꯅꯄꯤ ꯑꯗꯣ ꯇꯩꯊꯣꯛꯑꯣ ꯄꯥꯝꯃꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯐꯖꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯩꯒꯤ ꯏꯇꯥꯎꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯀꯗꯕ ꯂꯩꯇ꯭ꯔꯦ꯫ ꯅꯪꯒꯤ ꯂꯤꯂꯥ ꯂꯣꯏꯔꯦ꯫ ꯂꯤꯟꯊꯣꯏ ꯁꯥꯎꯅ, ꯁꯅꯥ, ꯅꯪꯁꯨ ꯃꯔꯨꯞꯀꯤ ꯃꯔꯜ ꯍꯨꯅꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯥ? ꯁꯦ ꯇꯥꯃꯣ, ꯁꯅꯥꯁꯦ ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯦꯡꯕ ꯅꯠꯇꯦ꯫ ꯃꯥꯅ ꯅꯪꯒꯤ ꯂꯟ ꯊꯨꯝ ꯑꯗꯨ ꯂꯧꯅꯅꯕ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯎꯗ꯭ꯔꯣ? ꯁꯅꯥꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯁꯤꯒꯤ ꯌꯥꯅ ꯆꯦꯁꯤꯕꯨ ꯅꯪꯅ ꯂꯨꯝꯅ ꯂꯧꯔꯤꯕ? ꯑꯁꯤ ꯍꯥꯏꯔꯒ ꯆꯦ ꯑꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯁꯦꯒꯥꯏꯔꯒ ꯂꯤꯟꯊꯣꯏꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕ ꯏꯇꯥꯎ ꯑꯃꯗꯤ ꯏꯃꯥ ꯊꯥꯗꯣꯏꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯁꯤꯒꯤ ꯂꯥꯂꯣꯡ ꯑꯁꯤ ꯁꯤꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯂꯨꯗꯕ ꯅꯕꯨꯛꯆꯦꯜ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯑꯣꯊꯣꯔꯛꯂꯦꯗꯅ ꯅꯁꯥꯒꯤ ꯅꯔꯥꯜ ꯌꯥꯎꯖꯧ꯫ ꯅꯊꯋꯥꯏ ꯐꯥꯎꯕꯗꯤ ꯀꯟꯕꯤꯔꯕꯅꯤ꯫ ꯂꯨꯆꯤꯡꯕꯗ ꯅꯈꯣꯏꯒꯤ ꯅꯔꯥꯜꯁꯤꯡ ꯑꯁꯦ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯏꯕ ꯊꯣꯛꯂꯕꯗꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯅꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯅꯁꯥꯒꯤ ꯅꯔꯥꯜ ꯑꯗꯨ ꯍꯔꯥꯎꯅ ꯌꯥꯖꯔꯕꯗꯤ ꯅꯊꯋꯥꯏ ꯑꯗꯨ ꯀꯟꯕꯤꯒꯦ꯫ ꯈꯥꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯏꯇꯥꯎ, ꯑꯩ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ꯫ ꯐꯠꯇꯕ ꯑꯩꯍꯥꯛꯀꯤ ꯈꯟꯕꯤꯗꯨꯅ ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯍꯤꯡꯍꯟꯕꯤꯔꯦ꯫ ꯑꯩ ꯏꯁꯥꯒꯤ ꯏꯔꯥꯜ ꯍꯔꯥꯎꯅ ꯌꯥꯖꯔꯦ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯍꯤꯡꯕ ꯍꯧꯔꯒꯦ꯫ ꯂꯤꯟꯊꯣꯏ ꯄꯥꯔꯤꯅ ꯇꯥꯠ ꯇꯧꯔꯕꯁꯨ ꯑꯣꯏꯗ꯭ꯔꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯅ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯈꯥꯕ, ꯍꯜꯂꯁꯤ꯫ ꯑꯩꯁꯨ ꯏꯁꯥꯒꯤ ꯏꯔꯥꯜ ꯌꯥꯖꯔꯦ꯫ ꯈꯥꯕꯅ ꯁꯥꯎꯔꯥꯡꯅꯅ ꯂꯤꯟꯊꯣꯏꯗꯒꯤ ꯍꯟꯇꯣꯛꯂꯒ, ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯕꯤ, ꯅꯪꯕꯨ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯑꯃꯨꯛ ꯊꯥꯖꯗꯣꯏꯕ? ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯅꯁꯛ ꯑꯗꯨ ꯎꯠꯂꯛꯀꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯟꯊꯣꯏ ꯃꯄꯤ ꯑꯗꯨ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯄꯥꯔꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯄꯥꯊꯤ ꯀꯨꯝꯊꯤꯗꯒꯤ ꯍꯧꯔꯛꯄꯤ ꯔꯥꯅꯤꯒꯨꯝꯅ ꯍꯤꯡꯖꯧ ꯍꯥꯏꯅ ꯆꯤꯡꯈꯠꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯅꯍꯥꯛꯇꯤ ꯍꯥꯟꯅꯒꯨꯝꯅ ꯄꯥꯊꯤꯒꯤ ꯀꯣꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯤꯡꯂꯨꯕ ꯇꯥꯔꯦꯅꯦ ꯍꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯁꯅꯥꯅ ꯈꯣꯟꯖꯦꯜ ꯍꯧꯅ,
ꯌꯥꯔꯅꯤ ꯑꯋꯥꯗ ꯄꯥ ꯂꯣꯏꯔꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯗꯅꯦ ꯑꯃꯥꯡꯕ ꯄꯨꯛꯆꯦꯜ ꯆꯦꯟꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯃꯤ ꯂꯩꯕꯅꯔ ꯀꯔꯤꯅꯣ ꯃꯅꯝ ꯅꯝꯊꯤꯕꯅ ꯂꯣꯏꯔꯦ ꯌꯨꯝꯒꯁꯦ ꯏꯃꯛ ꯃꯛꯁꯤꯜꯂꯦ ꯋꯥꯅꯤ ꯂꯤꯟꯊꯣꯏ ꯏꯀꯥꯏꯅ ꯑꯍꯨꯝ ꯑꯗꯨꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯝꯂꯒ ꯀꯞꯂꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯦꯡꯕ ꯈꯪꯂꯕ ꯑꯍꯨꯝ ꯑꯗꯨ ꯌꯦꯡꯅꯔꯒ ꯑꯋꯥꯕ ꯀꯣꯛꯂꯦ ꯍꯥꯏꯕꯒꯨꯝꯅ ꯍꯔꯥꯎꯅ ꯌꯦꯡꯅꯗꯨꯅ ꯅꯣꯛꯆꯩ ꯑꯁꯨꯝꯅ ꯄꯥꯔꯤꯗꯣ ꯄꯨꯟꯁꯤ ꯁꯦꯡꯅ ꯆꯠꯇꯨꯅ ꯋꯥꯈꯜ ꯌꯥꯡꯅ ꯃꯃꯥ ꯊꯥꯗꯣꯏꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ